Imphal Yairipok Lambi Kongba Bazardagi Ngarian Chingkhong phaobagi lambi asi Chayol amagi manungda suba houragani haibagi Thajaba hayeng phaobagi manungda mari leinaba Minister na Pidrabadi Henna Kanba Khongjang changshinnaba All Kongba Road United Club Organization AKRUCO na warep loukhre Kongba Bazardagi Ngarian Chingkhong phaobagi lambi asi matam sangna sembidana leibagi matangda ngasi Kongba Bazarda leiba Oriented Leveler Association Olagi sangnenda pangthokpa Miyamgi mifam amana warep ase lokibane Kongba Road leiba tongan-tonganba club kuntaruk amade Mairapaibi loop nifumangagi apunba loop ama oiriba All Kongba Road United Club Organization AKRUCO na silaga AKRUCO gi chairman Hirom Achauba Olagi President H Badal PWD gi SE1 S Gopendro Imphal S Division gi EEKH Robinson yauna pangthokiba mifam aduna Leinaba yaudana warep ahum loukhre warep sing adude mari leinaba minister da lambi semba gi thabak ase Chayol amagi manungda suba houragani haibagi Thajaba hayeng phaobagi manungda pinaba takshinba hayeng phaobagi manungda Thajaba piraklabadi AKRUCO na Changsilagani Khongjang ase handokpa aduga karigumba hayeng phaobagi manungda Thajaba ase piraktrabadi Henna Kanba Khongjang changshinnaba haiba asini Mifam aduga mari leinana AKRUCO gi co-convener S Surjitna Imphal Yairipok Lambi ase matam sangna sembidabana khudong chadaba khaya mayoknaduna lakibane marak ama lambi ase khara semba hauramlaga maram khangdana lepkibane athubada lengakna lambi ase sembiu haina mahakna makha takhe